आकाशवाणी इम्फाल Ngangom Kiran pau pajari ahanbada maroiba pau Raja sigi ana laying sangsing ngasidagi mahausagum hangduna mathau tauba hawragani Sampurnata Abhiyan Samman Samaro ngasi Imphal gi Raj Bhavan da Rajapal Ajay Kumar Bhalana hudokani amasung Inglisingani kulhumdoi gi oina humputara mathoi suba National Film Award ngarang Rashtrapati Draupadi Murmu na yanthokre Raja asigi ana laying sangsing asidagi mahausagum hangduna mathau tauba hawragani Regional Institute of Medical Sciences RIMS ki oina ana laying mari lainaba thabak khudimak ngasi ayuk pung nipan dagi hanglagani haina ngarang Teacher and Medical Officers Association amadi RIMS ki authority ki wari sanabada yanaba purakhrabani Masiga loinana Indian Medical Association Manipur State Branch na lanai amadi yumda laying bu yauna ana laying mari lainaba thabak singda athingba thamlamba du ngasi ayuk pung taruk ta loikhrai Haukibu numit kharani asida RIMS ta anaba miyoi leikhidabagi wahauda miyamna doctor da tathi tawina torambagi thongbu yaningdaba phongdoktuna haukibu nomaijing numitagi khongjang adu sangsin khibani thawong asibu yaningdaba phongdoktuna Indian Medical Association Manipur State Branch nasu healthcare professional sing asoi angam thondanaba taksiladuna thabak lepa khongjang sangsilakhibani Sampurnata Abhiyan Samman Samaro gi thoram ngasi Imphal gi Raj Bhavan da Rajapal Ajay Kumar Bhalana thoy mitung oiduna pangthok lagani Raj gi Planning Department na sinur pangthok kadaba scheme machina chada chama mathau ningthina pangthokpa sarkar gi officer sing amadi frontline workers singbu puning thogotkani kumsi sahi gi oina pangthok kodorbi thorum asi niti ayok ki aspirational district sing amasung block sing da miyam da sakti piba chakhut thorangi thabakta miyam punna saruk yaba amasung entrepreneur singbu makhong dagi hongna semgatpagi wakhalonda tongan tonba thorum kaya pangthokani niti ayok na khangatpa aspirational district singi manungda Manipuri gi oina Chandel jila yauri aduga block singi manungdana Sorasanpur jila gi Lamka South amasung Tuibong block aduga Chandel jila gi Sakpi Karong block yauri Kumja lising ani nipu taret phawgi manungda Bharat pu chakhulaba laibak ama ohinanaba Pradhan Mantri Narendra Modi gi lamjing makhada tongan ba thausil thorang kaya paikhatli Akashvani Imphal ga khanan unaba mada BJP Manipur Pradesh ki General Secretary Kekrebam Sarat Kumar na hai Sri Modi ki lamjing makhada handak tanawna chanaba hawriba Next Generation GST reform na miyamda thongal amba tax ki polom hanthanduna polom kya gi mamal chingthaningai oina hanthale masigi matakta tongan thausil thorang kya paikhatuna Bharat pu malem gi choklaba makok thongba laibak singa changdamnaba ngambagi thakta pukhalakhre mahak na hai Sri Narendra Modi na Pradhan Mantri oina lakpiraba matungda prithibigi khwaidagi chawba laibaksing samna haijarabada America, China, Russia, Japan hailaba laibaksing asiga compete tawnaba matamda aihogi phibam asi asugi matik wahangna ukhatpigui damakta Bharat ki Pradhan Mantri Biriba Sri Narendra Modi ji buhanna thagache aduga loinana tang 13 ga hugiba maki mapokha asiga loinana maki punsi nungsangba rutik kaidaba amuk hanna anogwa election tawba matunga Bharat ki Pradhan Mantri bidana Bharat ko awangba thakta pukhatadana tana Bharat ki leijariba Bharat basi punamaki koi thawai ujariba Himalaya Bharat ko amuke na matik mangalen bugani haigi thajabasi thamjari Security Force nangarang Imphal East Jila gi Lamlai Police Station na konba nungoi makhalai kai dagi KCP gi miyoi ama pharba miyoi asi Lamlai area da chathaba sarkar gi scheme amadi program singda ayat apan piba dukan amadi atoppa loisang singda kihan khangan mada chanaba miyoi ni hairi Nakal amoromda Manipur Police na forest ki official singa khosam na dungarang Senapati Jila gi upper amasung lower Khabung village ki area da drone sizinaduna Poppy Pambi Thabra Habidu Yangsinki, Maduda, Hector Tarahumdoi Romda, Poppy Pambi Tharamba Tangnabadagi, Kulasiki Chairman da Section Wapum Kangan Bagalonena, Poppy Pambi Sing Adu, Kudakta, Yantat Nabamadi, Matungo Poppy Pambi Thadanaba Kangan Kray. Manipur Police na ngarang gari thaubuda traffic niyam lanba amadi ain gi chana kanglon gi wangmada gari thoramba miyosing phagatuna chalan kunthra manga kakki lupa lising niputaruk lom khonggot ki hairi Taratare Shubasam Rifles amasung Manipur Police ki apunba kangbu amana haukiban ningthokaba nimitta Tengnopal jila gi manung chanba sita Tengnopal lambida operation chathabada masing yamlaba WY tablet ching phagat kare
IGR South ki PRO na thador puchero lamana hai Assam Rifles samadi Manipur Police ka punbu kangbo aduna Shita Tenopul lambi da operation chathabada chingnaningai oiba maungda Kenbo motorcycle dalakpa mi amana mahaki bike adu hundoktuna umang lomda chensin ki security force ki kangbo aduna bike adudagi packet chatruk te yarumba chorakna WY tablet lakama lising kullom phagatki Parabani Shagi Polamasi Kaitelda Lupa Koti Ahum Lak Humpurongi Mamal Oigani Haidi Imphal headquarters ke exercise ki kangbu none jila ki CSO lusingba singamasung nupi lusingbi singna jiribamlomde ki trakkamada puduna lakpa Canbeer chorakna liter chanini phurom manghan khre Canbeer singasi Kaitelda Lupa lising homputra ni thorongi mamal oigani hairi tabiriba pawasi Akasbani Imphal dagini English ngani kulumdoi gi oina humputara mathoi suba National Film Award ki tongan ba category singda mana ngarang Rashtrapati Draupadi Murmu ne yanthokre laiba sig saknarba actor director amasung producer wariba Mohan Landa lemjaningai wariba Baba Saheb Phalke Award piduni kai kumnakre mana yanthokbu ki thormodu da Kendra Information amasung Broadcasting Mantri Ashwini Vaishnaw susar kyaki Sahi adugi oina khwaidigi fava feature film Best Feature Film Award Hindi movie 12 fell the Pikre aduga Best Hindi Feature Film Award na Kathal a Jackfruit Mystery na Fangkre Best Actor Award na Saruk Khan amasung Bikran Mashi amadi Best Actress Award na Rani Mukherjee da Pikre Kolkata ge Suburban area da nongkan chubudagi ising tumjinduna maina singba amasung Iraq nabagi thodokta mi mapan laikhidre nongchu Bengal gi khathangba sarukta matam sangna nongkan chubudagi mafam kya ising na tumjinki ngasi phongba pause singi maru ayo pausingi da haujik Naorem Victor leire Victor Thagachari Kiran Rajapalna Best Entrepreneur amasung Amiyagi Outstanding Award sing yantokiba Rims Hospital Mahusagong ngasi dagi thabak tawwa hauragani haiba amasung masiga mari leinaba tongan pausingna ngasi fongnariba pausi ayambagi maroiba pausing oiri Entrepreneurship asi hingnabagi lambi oina ubiganu Laibak semnabagi mission oina ubiu haina Rajapalna Best Entrepreneur amasung Amiyagi Outstanding Award yanthokpagi thauramda fongdokiba wafam poknafam pauchegi ahanba headline tauri pausimak tongan ba mongda headline piraduna Manipur Mail dasu ahanba headline tauri Rimski Doctor Singi Khongjang handokre ngasi dagi analayeng gi thabak chatharagani Health care provider da violence ki thabak chatharakpagi khongjang changsin kre haiba paw asina sana laibak pauche gi ahanba headline tauri paw asimak Sangai Express Manipuri amasung English edition Naharol gi thodang amasung Huyenlan pawda tongan mamongda ahanba headline piri Manipur State Museum gi 53 suba mapo kumon pangthokre tunglamchat ki damak Manipur gi cultural heritage yokhat pachangi haina Rajapalna fongdokiba wafam sana laibak amasung Huyenlan pauche gi ani sub headline tauri International Day of Sign Language ki thoram pangthokre haiba paw amsu Sangai Express Manipuri edition gi ahan balamai da fongli Autonomous District Council gi demand committee na delimitation gi process loisinduna district council singi mikhal pangthok pinaba governor dangarang memorandum pisin kre haiba paw People's Chronicle gi ahan ba headline tauri paw simak Tamenglong Times su ahan balamai da fongli Lanjena duna leiriba miyoising masa gi mayumda hanjilhanaba hotnabada chayetnaba kya leiri haiba paw Morning Bell gi ahan ba headline tauri Public Administration amasung lengak lon hena mapangal kangkhala nambagi pandamda Memorandum of Understanding ama khujek pina kre haba paw Huyenlan paw gi ahan balamai da fongli Anauba GST reform asina laibak asigi miyoi crore chamani furom da kanaba fanghalagani haiba MP lesemba sana jawbagi wafam Naharol gi thodang gi anchor kalam da fongli Hospital sing da emergency service sing lepkibadagi patient kya awaba mayokna ki haba paw Sangai Express English edition gi ahan balamai da fongli Tribal Youth Council Manipur na Imphal gi all lambulen da laiba Tribal Girls Hostel da laiba paramilitary personnel sing numitara mangani gi manungda lokthok pinaba Governor da taksin kre haba paw Tamenglong Times ki ani sub headline tauri Senapati Jila da district level orientation amasung process lab sanga ki bagi paw Hills Hornbill Express ki ahan ba headline tauri Kiran Thagachari Victor aroi bedamaru yo paw amohanna Rajya siga analayeng sang singa sidagi mahusagum hangduna mathau tawba hauragani Sampurnata Abhiyan Saman Samaro ngasi Imphal gi Rajbhavan Rajapal Ajay Kumar Bhala na hawdokkani amasung English ngani kulhumdogi oina humputara mathoi suba National Film Award ngarang Rashtrapati Draupadi Murmu ne yanthokre pauloi jare